Hoi ma'am, ngasi si April ki tang taruk ing kumja lising ani kun mga nomajing numit akogi nungkil numidang walang pung mga makhairum tare ay na lecture ba jaga si akogi Binnakandi hariba tunglom da chakri si Binnakandi ghat thoki ba lambi ni kitang kilometer makhai mu chalaga Binnakandi ghat leire aduga amuk somda changjin gri na akogi si aina lecture ba si South Barak Complex aidana maitai sing ya chauba complex ama lei guest house na chingba adagi stage ta khogi kanona chauna sadana permanent structure oina leiba ataudana tawi aduga somda changri ba sina khogi singer bon haiba ji changi torimni ado Binnakandi ji na losil lakpa singer bon na howagi mafam chini ngal tungda lepi ba si South Barak ni South Barak Complex hai na khangna mafam ni achauba complex ni masai da akoi Manipuri Sahitya Parisad Assam gi humpuni thoirak suba chahi gi mifam ngarang dagi pangthoi ngarang hawada akoi gi anova 2025 tagi na 2028 hawwa thau pubi ga daba President di hana mangjau na khandana legare Dr. Purit Sabam Birmani President khan gare aduga award pa tai kano sing akogi executive council council gi meeting khan gare ngasi si ai ngarang ju ngahak Jalalpur dagi lakcharaga ngakang changjarami aduga ngasi ju akogi marumopang Assam gi mafam dagi langnaba delegate oina langnaba maru mapang sing unajaba oja sing unajaba lakchabani ngakang gi oina ado kanosi ngasi si akogi mantri local MLA hujudi Assam sarkar gi mantri oiba agi MLA amasu yawi tawdana mi amtilami hojiki loisil aba kanoni ada aina maru oina akogi manungda changjaraga haipet conference ki kano du uchage chaurako masak tu uchage adubu aina maru oina phagi mafam sida laksaraga ngasi tawjaninge kano tawjari sina akogi oja huidrom premkumar si ngasi akogi Manipuri Sahitya Parisad Assam na mabu ikai khumnabi dana karino upadhi ma bibi adu ma lei ado Oja Huidrom Premkumar si yam kuina dagi hauna chahi kunthagi mamang dagi hauna khangna jarakpa ikai khumdana loina jarakpa oja amani ma guru ni Grand Master ga hai Manipuri THAANG-TAA bu akoi maleng gi thakta one man army gumna apukhalakpa mioi ni mahak ngakang unajage ado mahak unajage mamangda akoi complex manungda Sahitya Parisad Manipuri Sahitya Parisad hoi thamu Sahitya Parisad Manipuri Sahitya Parisad Assam gi humpuni thoirak suba chahi gi mifam pangthoi bisi gi chawrakpa masa ama paigi mafamda thamjage South Barak ki complex ni akoi gi 62nd annual conference Manipuri Sahitya Parisad Assam 4 to 6 April venue South Barak Complex saidana Binnakandi part 2 Binnakandi masangi somdagi yam sangna lakpani sumaina gate leiraga akoi oja Bishwanath gari akoi maru apang sing Joy Shankar adagi akoi Bimol manjagi Bimol na chingba mayam unajaba loirabani aina kano ai changjage stage da South Barak ki stage da moigi adum permanent canteen noina mayam thungaga akoi sa ising adum order tawiraga chaba phangba asom manungda akoi guest house oina room ka yam phajana leirabani ado stage da ama site for statue of Laimarembi Indu Prabha at South Barak haidana sigi mafam sida handaki laiba tang 35 da Sangani akogi maikhum hangdokani buna haibi ado hojiki oiriba dibam sida tang 35 du ngamgadori bo ngamodrba haibdi khangjadi adubu yam phajana war putting da tawgum ba mali akogi sida masima mathang South Barak ta lakpadadi masigi sima soidana hengalani aina ai khanjai seida Laimarembi
Indu Prabha statue foundation stone led by Kano Ngangbom Ram Narayan Binnakandi part 2 adu haina tharaga adagi oinam Biramani Lakhipur Khuno Namairakom Buddha Chandra Jiri Bangkan on 10th February 2025 haidana tawi ado moi akoi foundation stone ji 10 February 2025 ta tawraga handaki laiba 15 jidai sida bathak sida khindori mane yam phajana akoi gi thorang tawbal loira haya sini akoi gi South Barak ta hujik chathariba kano se conference hujik numidang wairong gi matamda mamsil akanda cultural show ka lei aduga ya ai lei lei akhoi Manipuri Sahitya Parisad Assam hairaga seiza haikat laikat tamba akhoi lon amasung sahitya gi lekolda sokthaba leitana Kudol tambiramba oja guru singi mapanda haikat laikat tamjaduna ikai khunaba uchari hairaga akhoi angang hal chawba Kamal Kongra Minaketan oja Nilakanta oja Laisam Samarendra Agyasi Binodini oja Biren adagi oja Dinamani nachingba atai kanogi aina khangaba oja Kunjamhon da oja Brajeshwar leire atai ahan jing songi di ai khangjadre oja Navadip yauri da oja Khairidun Chaudhuri nachingba tawdana kano tawri oja Nilakanta su yauri sumai tawdana mayam khoi yam nusiba alaman sing akhoi na thengna udraga su akhoi minmang da samsang ujaba agi thengna jahoba akhoi kano sing tawdana aikat laikat tambagi nakan da sumai tawdana parisad ki phiran yu khibagi lei aduga hol si sumai tawdana mi yam tille ninga saiwai aina thungjaro matamda mantri mayam yauramni mantri ji chakhare hojik MLA phammi adigi ahalaman sing koi award na chingba mayam ama kano tawdana tawgre ayam bachana re hojik ni yamdre aigi inau kano ninghai ba maisnam anova general secretary ni leiwa ninga kholi ai inau binod biati anova BP ni alo mai oja kurunjari lei hai bani back to piro ai packing up chang tong up chang ge so dulaijan gi mina hatura op tawde tawre ngarang dei nang thirangni ado oi pi ada sumain tawdna mayam unajabani ado ngako ai ong ta thokjarake yamna akoi dumdawaram gi cultural program da di ni si amu yam phajana amu tinkhalakani yam chawba complex ni mamang da guest room sing kari sing marang kaina adagi khongang kulambam yam phajana leiba akoi barak kidi hek mapan da leiba kainoni masi ai masi di dokna ceramic kari ga so yoli pagi mi ora mana ada Indian Council for Cultural Relations ICCR Ministry of External Affairs की General Director ने होता है oja Rasbiari college khobo retire chalabo associate professor oina lejaramani economics department da adu nati uji pothara raiba aji pothara 2020 gi May gi tang 13 da chahi lekhale takpani na Bengali gi yomu khande pe khade dei mayam Manipuri Sahitya Parisad Assam gi arrange tawraga ekoi da reception committee convener wajane mayam na su khangbi gada nungai jai ai na hare ga hena anova akoi 2025 28 phawgi anova term gi president koi Dr. Puri Sabam Biramani Huangang bi di
ꯍꯧꯖꯤꯛꯁꯨ ꯃꯤ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯁꯦ ꯃꯤ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯐꯖꯅ ꯃꯤ ꯌꯥꯝꯃꯤ ꯅꯕꯨꯗꯤ ꯍꯥꯏ ꯑꯩꯈꯣꯏ ꯍꯦꯟꯖꯟ ꯍꯥꯏꯕ ꯈꯔ ꯐꯩ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯄꯤꯕꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯇꯥꯡꯗ ꯈꯔ ꯍꯦꯟꯖꯤꯟꯕ ꯑꯣꯏꯅ ꯃꯤꯇꯩ ꯑꯃꯒ ꯃꯤ ꯂꯥꯛ ꯑꯍꯨꯝꯒ ꯃꯥꯟꯅꯩ ꯍꯥꯏꯕ ꯃꯃꯥꯡꯗ ꯃꯤ ꯑꯃꯒ ꯂꯥꯛ ꯑꯃꯒ ꯄꯋꯥ ꯑꯃ ꯃꯥꯟꯅꯩ ꯍꯥꯏꯕ ꯍꯥꯏꯈꯤꯕꯗꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯨꯝꯐꯨꯅꯤꯊꯣꯏ ꯁꯨꯕ ꯆꯍꯤꯒꯤ ꯃꯤꯐꯝꯂꯦꯟ ꯍꯥꯏꯗꯅ ꯊꯥꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯑꯁꯥꯝꯒꯤ ꯃꯤꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯤꯕ ꯑꯣꯖꯥ ꯍꯨꯏꯗ꯭ꯔꯣꯝ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯑꯩ ꯎꯅꯖꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯇꯧꯖꯕꯗꯨ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯅꯕ ꯍꯣꯠꯅꯖꯒꯦ ꯑꯣꯖꯥ ꯍꯨꯏꯗ꯭ꯔꯣꯝ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯍꯧꯖꯤꯛ ꯑꯣꯖꯥ ꯁꯣꯝꯗ ꯂꯤꯡꯈꯠꯄꯤꯔꯣ ꯑꯩꯈꯣꯏ ꯀꯨꯝꯊꯔꯛꯑꯦ ꯀꯂꯥ ꯚꯨꯁꯟ ꯎꯄꯥꯙꯤ ꯄꯤꯕꯤꯗꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯣꯖꯥ ꯄꯥꯏꯕꯤꯌꯨ ꯑꯩꯒꯤ ꯈꯣꯟꯁꯤꯗ ꯌꯥꯕꯅꯤ ꯑꯣꯖꯥ ꯄ꯭ꯔꯦꯝꯀꯨꯃꯥꯔꯒ ꯑꯩꯒ ꯎꯅꯖꯔꯤꯁꯦ ꯉꯁꯤ ꯆꯍꯤ 30 ꯍꯦꯟꯕꯁꯤꯗꯩꯁꯤꯗ ꯄꯔꯁꯅꯦꯜꯂꯤ ꯍꯛꯊꯦꯡꯅꯅ ꯎꯅꯕꯁꯦ 3ꯂꯛ ꯁꯨꯔꯦ ꯅꯣꯡꯃ ꯗꯤꯃꯥꯄꯨꯔ ꯆꯠꯄꯗ ꯑꯃꯨꯛꯈꯛ ꯕꯁꯇ ꯇꯧꯃꯤꯟꯅꯩ ꯑꯗꯣ ꯌꯥꯝ ꯀꯨꯏꯅ ꯖꯔꯅꯤꯁꯤ ꯄꯨꯟꯁꯤꯒꯤ ꯖꯔꯅꯤꯁꯤ ꯑꯣꯖꯥ ꯁꯥꯡꯉꯦ ꯑꯗꯣ ꯑꯣꯖꯥ ꯍꯨꯏꯗ꯭ꯔꯣꯝ ꯄ꯭ꯔꯦꯝꯀꯨꯃꯥꯔꯁꯤ ꯑꯩꯅ ꯁꯅꯊꯣꯡꯗ 1998ꯇ ꯑꯣꯖꯥꯅ ꯀꯣꯚꯔ ꯁ꯭ꯇꯣꯔꯤ ꯑꯣꯏꯔꯒ ꯇꯧꯖꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯅ ꯉꯁꯤ ꯐꯥꯎꯁꯤꯗ ꯑꯣꯖꯥ ꯃꯅꯤꯄꯨꯔꯤ ꯊꯥꯡ ꯇꯥ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯊꯥꯡ ꯇꯥꯁꯤ ꯐꯅꯌꯥꯝꯅ ꯂꯝꯕꯤꯁꯤ ꯁꯥꯡꯅ ꯂꯥꯛꯑꯦ ꯑꯣꯖꯥ ꯍꯥꯏꯐꯦꯠ ꯄꯥꯎꯗꯝꯕꯤꯌꯨ ꯑꯣꯖꯥ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯦꯅ ꯈꯜꯂꯦ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯐꯝꯗ ꯅꯧꯅ ꯈꯟꯈ꯭ꯔꯕ ꯑꯣꯖꯥ ꯕꯤꯅꯣꯗꯄꯨꯁꯨ ꯀꯧꯁꯤꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯒꯨꯔꯨꯗꯦꯕꯒ ꯁꯤꯒꯤ ꯂꯛꯈꯤꯄꯨꯔꯁꯤꯗ ꯍꯣꯏ ꯍꯦꯛ ꯂꯥꯛꯑꯀꯥꯟꯗ ꯂꯛꯈꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤ ꯊꯥꯕ ꯍꯧꯔꯦ ꯃꯄꯥꯟꯒꯤ ꯑꯣꯏꯅ ꯍꯣꯏ ꯑꯗꯨꯅ ꯄꯥꯝꯕꯤꯁꯦ ꯊꯥꯔꯝꯕꯗꯩꯗꯤ ꯚꯥꯔꯠꯀꯤ ꯇꯣꯉꯥꯟ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯒꯨरुꯒꯤ ꯊꯧꯖꯥꯟꯗꯒꯤ ꯍꯣꯏ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯍꯤꯁꯤꯗ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯠꯄꯅ ꯍꯣꯏ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯠꯇ ꯑꯔꯨꯕꯝ ꯆꯤꯊꯗꯅ ꯔꯥꯖꯃꯅꯤ ꯍꯣꯏ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ ꯊꯥꯡ 3 ꯇꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯒꯤ ꯁꯦꯟꯇꯔ ꯇꯥꯝꯒꯤ ꯍꯥꯡꯉꯦ ꯗꯃꯛꯇ ꯍꯣꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯑꯃꯃꯝꯇ ꯄꯔꯤꯁꯗꯀꯤ ꯍꯥꯡꯕ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯁ꯭ꯇꯦꯠ ꯅꯧꯅ ꯑꯃꯗ ꯈꯟꯈ꯭ꯔꯕ ꯃꯁꯥꯒꯤ ꯚꯥꯏꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯄ꯭ꯔꯦꯁꯤꯗꯦꯟꯅꯤ ꯁꯦꯝꯃꯦ ꯃꯊꯪꯗ ꯑꯣꯖꯥ ꯑꯦꯁꯣꯁꯤꯌꯦꯁꯟ ꯕꯤꯅꯣꯗꯄꯨꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯖꯥ ꯕꯤꯅꯣꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯕꯤꯍꯥꯔꯤ ꯑꯃ ꯁꯦꯝꯃꯦ ꯍꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯈꯥꯗꯨꯗ ꯚꯤꯂꯦꯖ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯅ ꯍꯣꯏ ꯚꯥꯔꯠꯀꯤ ꯂꯣꯏꯅꯃꯛ ꯁꯦꯝꯃꯀꯥꯟꯗ ꯑꯥ 1998ꯗ ꯑꯥ ꯊꯥꯡ ꯇꯥ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯍꯣꯏ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯀꯥꯟꯗ ꯑꯥ ꯏꯟꯗꯤꯌꯥꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯁꯦꯝꯃꯦ ꯍꯣꯏ 1993ꯗ ꯑꯥ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯁꯤ ꯀꯥꯟꯊꯣꯛꯄꯗꯤ ꯅꯠꯆꯗꯦꯀꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯤ ꯏꯈꯪ ꯈꯪꯅꯕꯅꯤꯅ ꯍꯣꯏ ꯑꯗꯨꯅ 1992ꯗꯒꯤ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯍꯧꯔꯦ ꯑꯣꯖꯥ ꯗꯤꯂꯤꯞ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯑꯣꯖꯥ ꯗꯤꯂꯤꯞ ꯂꯩꯕꯤꯔꯒꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯅꯧꯅ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯐꯝꯗ ꯈꯟꯈ꯭ꯔꯕ ꯑꯣꯖꯥ ꯗꯤꯂꯤꯞ ꯂꯣꯏꯅꯅ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯐꯝꯗ ꯈꯟꯈ꯭ꯔꯕ ꯑꯣꯖꯥ ꯃꯅꯤꯕꯥꯕꯨ ꯍꯧꯈꯤꯕ ꯀꯩꯅꯣꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯍꯣꯏ ꯃꯁꯤꯅ 30ꯔꯛ ꯁꯨꯕ ꯑꯥ 30ꯔꯛ ꯁꯨꯕ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯅꯤ ꯑꯣ ꯑꯣ ꯑꯩꯈꯣꯏꯒꯤ ꯍꯔꯤꯗ꯭ꯋꯥꯔꯗ ꯄꯥꯡꯊꯣꯛꯄ ꯑꯣ ꯒꯪꯒꯥꯒꯤ ꯀꯩꯅꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯃꯅꯤꯕꯥꯕꯨ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯦ ꯑꯗꯨꯃꯛ ꯃꯥꯏꯅ ꯇꯥꯕ ꯃꯐꯝꯗ ꯂꯩꯔꯒꯗꯤ ꯑꯗꯨꯅ ꯗꯥꯏꯁꯇ ꯂꯦꯡꯈꯠꯄꯤꯔꯒ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯖꯔꯤ ꯃꯅꯤꯄꯨꯔꯗ ꯍꯟꯖꯜꯂꯒ ꯇꯧꯕ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯃꯌꯥꯝꯗ ꯇꯧꯕꯅꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯒ ꯃꯤꯡ ꯃꯥꯟꯅꯕ ꯊꯥꯡ ꯇꯥꯁꯦ ꯖꯥꯔꯤꯕꯣꯟꯗꯒꯤ ꯀꯦ ꯃꯥꯂꯦꯝꯒꯤ ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯥꯟꯅꯕꯨꯡꯗ ꯍꯥꯏꯕꯗꯤ ꯀꯦ ꯔꯣꯕꯤꯟꯗ꯭ꯔꯣꯕꯨꯁꯨ ꯂꯦꯡꯈꯠꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯣꯂꯦꯝꯄꯤꯛꯇ ꯆꯪꯅꯅꯕ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯥꯡ ꯐꯝꯗ ꯇꯥ ꯅꯧꯅ ꯈꯟꯈ꯭ꯔꯕ ꯀꯦ ꯔꯣꯕꯤꯟꯗ꯭ꯔꯣ ꯆꯨꯝꯅ ꯑꯩꯈꯣꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯍꯣꯏ ꯁꯦ ꯉꯁꯤꯃꯛꯁꯨ ꯁꯤ ꯇꯧꯗꯣꯏꯅꯤ ꯍꯣꯏ ꯑꯣꯖꯥ ꯗꯤꯂꯤꯞ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯑꯣꯖꯥ ꯗꯤꯂꯤꯞ ꯚꯦꯂꯨ ꯑꯣꯐ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯕꯁꯦ ꯍꯣꯏ ꯏꯁꯄꯣꯔꯠꯁ ꯋꯥꯔꯜꯗ ꯄꯤꯕ ꯍꯦꯜꯂꯤ ꯍꯣꯏ ꯀꯜꯆꯔꯒꯤ ꯄꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯀ ꯏꯁꯄꯣꯔꯠꯁ ꯋꯥꯔꯜꯗ ꯄꯤꯕꯗꯤ ꯏꯁꯄꯣꯔꯠꯁꯇꯨꯗꯤ ꯑꯣꯂꯦꯝꯄꯤꯌꯥꯟ ꯑꯃꯗ ꯃꯌꯨꯝ ꯃꯀꯩ ꯁꯥꯕꯤꯔꯤꯃꯤ ꯍꯣꯏ ꯁꯔꯀꯥꯔ ꯍꯣꯏ ꯃꯥꯏ ꯊꯕꯛ ꯊꯅꯥꯗꯤ ꯍꯣꯏ ꯇꯣꯛꯊꯣꯛꯈ꯭ꯔꯀꯥꯟꯗ ꯍꯣꯏ ꯑꯗꯨꯅ ꯊꯥꯡ ꯇꯥꯁꯤꯁꯨ ꯀꯟꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯂꯦꯝꯒꯤ ꯁꯥꯟꯅꯕꯨꯡ ꯃꯌꯥꯝ ꯑꯃꯒꯤ ꯃꯔꯛꯇ ꯊꯥꯡ ꯇꯥꯁꯤꯁꯨ ꯏꯟꯀ꯭ꯂꯨꯗ ꯇꯧꯕ ꯇꯥꯏ ꯍꯥꯏꯕꯁꯦ ꯍꯣꯏ ꯑꯣꯖꯥ ꯗꯤꯂꯤꯞ ꯑꯩꯒꯤ ꯂꯝꯕꯤꯒꯤ ꯂꯦꯡꯈꯠꯄꯤꯔꯛꯅꯕ ꯆꯞ ꯆꯥꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯟꯖꯕꯅꯤ ꯑꯣꯖꯥ ꯗꯤꯂꯤꯞꯄꯨ ꯃꯥꯏꯅ ꯇꯥꯕ ꯃꯐꯝꯗ ꯂꯩꯔꯒꯗꯤ ꯗꯥꯏꯁꯇ ꯑꯃꯨꯛꯇꯪ 2003ꯗ ꯍꯣꯏ ꯏꯟꯗꯤꯌꯥꯟ ꯂꯦꯡꯈꯠꯄꯤꯔꯛꯅꯕ ꯑꯣꯂꯦꯝꯄꯤꯛ ꯅꯤꯡꯁꯤꯡꯖꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯁꯤ ꯔꯦꯀꯒꯅꯥꯏꯖ ꯇꯧꯔꯨꯔꯦ ꯍꯣꯏ ꯑꯗꯨ ꯃꯣꯏ ꯃꯁꯦꯟ ꯑꯃꯨꯛ ꯈꯟꯅꯗꯅ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯐꯥꯏꯟꯗ ꯊꯨꯞꯆꯜꯂ ꯊꯝꯃꯦ ꯑꯗꯨꯕꯨ ꯂꯦꯠ ꯗꯦꯝ ꯂꯥꯛꯀꯅꯤ ꯍꯣꯏ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯀꯨꯜꯗ ꯍꯧꯖꯤꯛꯁꯦ ꯊꯥꯡ ꯇꯥꯁꯤ ꯇꯝꯃꯦ ꯑꯣ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯀꯨꯜꯗ ꯃꯅꯤꯄꯨꯔꯗꯁꯨ ꯇꯝꯃꯕ꯭ꯔꯣ ꯑꯣꯖꯥ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛ ꯁꯦꯂꯦꯕꯁ ꯑꯣꯏꯅ ꯂꯩꯔꯦ ꯑꯣ 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 ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯏꯖꯨꯀꯦꯁꯟꯒꯤ ꯃꯈꯥꯗ ꯍꯣꯏ ꯁꯦꯂꯦꯕꯁꯁꯦ ꯀ꯭ꯂꯥꯁ 9, 10, 11, 12 ꯑꯗꯩ ꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯣ ꯀꯜꯆꯔꯒꯤ ꯄꯥꯔꯠꯇ ꯊꯥꯡ ꯇꯥꯁꯤ ꯌꯥꯎꯔꯤ
इंटरनेशनल की थाक्तदी ओजा कई लेगे इंटरनेशनल की ताकत आई लेबाक को माथोई सुरे यांना ऑर्गेनाइजेशन तो रसल से ओजा अनि मदि महम दि थादोकना जुमदा अनग्रेना पाव कजरे अदुना अकोइ ngasi culture की प्रोग्राम मसि फुल प्लेजर रिकॉग्नाइज तो बाय न मसंगी मसि खितंग बाली ngasi की सेरोइ से तपिनाबा से फंगद्रिबनि थिंगेरबोन लेबाक सिंसिना नोइ की साखोंगी सेरोइ से सिंगोल कला एकेडमी ngasai asondasu khitang financial assistance moi gi watpa recognize doradi mapal lamgi Manipuri Sangeet Kala Academy Singerbon Kusinjari laktoi ni dana Manipuri Sangeet Kala Academy Mathangda akoi gi recognize doradi moi na da yeng amatung paisa thadara lakadoi akoi gi naat ki ba thoramasi hojing haaki manungda aunaba tawjirangani hagopti daba Dr. K.N. San Manipuri Language Advisory Board Sahitya Academy New Delhi Venana ex President Manipuri Sahitya ex Vice President Manipuri Sahitya वर्ल्ड चैंपियनशिप तो हो ब्रो जा 2011 da कदाई दे तौखी जा kumbalam pakta ओ indoor stadium da tawri ओ adai da ngasagi tv leibak taruk lai होय aduna moina lakheba march ki tang 13 se होय haugi bin mi sa ko world thang da di na observe ओ asumai observe to ke no hayang tungi saron suron na होय world thang da di karma to haugi ge je khang na ba होय asia kon observe tawi ओ madu ko loina na ikon kamai to ki lising amaga chanipan mawdra ma theda manipurna akoi ning thang mangra matungda british na thang da thinjangre masi saita tu lo iri da होय इरी iri pose lising amaga samapan kutha mari da aige gurudev rajkumar sanan sanan khangna base ma ga khadi nang na ba kamre irabon होय moi sing sin kan na sen da ki nikhil manipuri mahasabha da होय adugi akoi ki kenota me gi tang kutha gi ꯑꯩꯈꯣꯏꯒꯤ ꯃꯤꯐꯝꯁꯦ ꯑꯁꯤꯗ ꯊꯥꯡ ꯇꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯟꯗꯣꯛꯄ ꯌꯥꯅꯕ ꯑꯩꯅ ꯔꯤꯖꯣꯂꯨꯁꯟ ꯂꯧꯔꯝꯃꯦ ꯔꯤꯖꯣꯂꯨꯁꯟꯗꯣ ꯑꯩꯈꯣꯏꯗꯁꯨ ꯂꯩꯌꯦ ꯅꯤꯈꯤꯜ ꯃꯅꯤꯄꯨꯔꯤ ꯃꯍꯥꯁꯚꯥꯒꯤ ꯂꯥꯏꯔꯤꯛꯇꯨꯗꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯁꯤ ꯑꯃꯨꯛ ꯔꯤꯚꯥꯏꯚ ꯇꯧꯕ ꯅꯨꯃꯤꯠꯅꯦꯅ ꯑꯩꯈꯣꯏꯅ ꯑꯣꯕꯖꯥꯔꯚ ꯇꯧꯋꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯇꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯪꯍꯧꯅꯅꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯊꯥꯡ ꯇꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯊꯨꯡꯈ꯭ꯔꯦ ꯏꯝꯐꯥꯜꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯨꯡꯉꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ 64 ꯁꯨꯕ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯒꯦꯝ ꯑꯁꯤ ꯍꯌꯦꯡꯗꯒꯤ ꯍꯧꯗꯣꯏꯅꯤ ꯍꯌꯦꯡꯗꯒꯤ ꯍꯧꯕꯁꯤꯗ ꯑꯩꯁꯨ ꯁꯤꯗ ꯂꯩꯐꯝ ꯈꯪꯗꯗꯅ ꯉꯁꯥꯏꯒꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯇꯧꯔꯒ ꯀꯜꯀꯇꯥ ꯌꯧꯔꯒ ꯑꯃꯨꯛ ꯄꯥꯏꯔ ꯆꯠꯇꯣꯔꯤꯅꯤ ꯑꯗꯨ ꯌꯥꯎꯔꯗꯣꯏꯅꯤ ओजा अखोई प्रेम कुमार से अखोई वन मैन आर्मी तारे अखोई खंजरप अखोई मतमददी मणिपुरी मार्शल आर्ट अखोई थांग तागीसिदा ओजा प्रेम कुमार से युमनाम हुइद्रोमदगनी ओजा हजिक चही क्या सुबिरा ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯩꯅ ꯄꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ 2 ꯑꯣꯛꯇꯣꯕꯔ 1955 55 ni adi 71 gi kano neba 70 plus neba ado oza si dum mapanda thang ta gi damakta kathok pi dana leirabani ado oza gi matung indana ngasi aina leijari ji Binnakandi ni haiba akoi Manipuri Sahitya Parisad Assam gi khumphuni thoirak suba chahi gi mifam len mafam dani ado oza ga loinari si ingudam sunan yamna thawai yaujaba ina omadi masak khangjadre ha ngari amam osuni adagi akogi inau buddha wahim bam la noya General Secretary Dr. Khomdram buddha buddha je ma international player ne na volleyball gi am yam tang ba Manipur dagi kano laabani mayam ma khoi volleyball da amta ta de madu pharaga unarta ba yade ko na haira abani adagi inau sina Rohit Kumar Sagapam Rohit Kumar Lakipur gi radum ado oza prem kanosi akhoi Olympic natra Asian game kaina leiridana hujik world championship pakthoe adugi kanosi di asa ji di kayam lap lambi oigidri ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯦꯘꯥꯂꯌꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁꯦ ꯑꯁꯤꯗ ꯃꯣꯏꯅ ꯈꯨꯠ ꯈꯔ ꯊꯥꯕꯤ ꯇꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯦ ꯐꯩ ꯍꯥꯏꯁꯤꯔ ꯐꯠꯇꯦ ꯍꯥꯏꯁꯤꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯒꯣꯔꯃꯦꯟꯗꯤ ꯐꯩ ꯃꯤ ꯂꯤꯗꯔ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯊꯥꯡ ꯇꯥꯁꯤ ꯆꯨꯝꯅ ꯖꯒꯣꯏꯗꯧꯅ ꯁꯨꯝ ꯎꯕ ꯑꯩꯅ ꯄꯥꯝꯃꯤꯕꯅ ꯚꯦꯂꯨ ꯑꯣꯐ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕ ꯑꯉꯥꯡꯁꯤ ꯃꯅꯤꯄꯨꯔꯗ ꯈꯣꯡꯕꯥꯠ ꯂꯧꯕ ꯁꯤꯖꯤꯟꯅ ꯌꯥꯗꯦꯕ ꯑꯁꯥꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕꯁꯤ ꯑꯇꯩ ꯑꯇꯩ ꯊꯕꯛꯇ ꯆꯪ ꯌꯥꯏꯑꯕ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕꯁꯤ ꯗꯣꯛꯇꯔ ꯇꯝꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯖꯝꯃꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯣꯜ ꯃꯦꯗꯜ ꯑꯃꯗ ꯂꯨꯄꯥ 1,00,000 2,000 3,000 ꯄꯤꯑꯕ ꯁ꯭ꯇꯦꯠ ꯑꯇꯩ ꯑꯇꯩꯗ ꯑꯗꯨꯒ ꯗꯦꯜꯂꯤꯗ ꯂꯣꯏꯅꯃꯛ
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯨꯄꯥ ꯑꯃ ꯄꯤꯗꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯗꯣꯛꯆꯔꯛꯑꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡ ꯁꯟꯗꯣꯔꯛꯏꯕꯁꯤ ꯃꯅꯤꯄꯨꯔ ꯏꯁꯥꯅ ꯈꯪꯕꯤꯗ꯭ꯔꯤꯅꯦꯕ ꯈꯪꯗ꯭ꯔꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯊꯪ ꯃꯊꯪꯁꯦ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯦ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯐꯨꯜ ꯐ꯭ꯂꯦꯖꯔ ꯔꯦꯀꯒꯅꯥꯏꯖ ꯇꯧꯕ ꯍꯥꯏꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁ꯭ꯄꯣꯔꯠꯁ ꯔꯦꯀꯒꯅꯥꯏꯖ ꯇꯧꯕꯁꯦ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯃꯣꯏꯁꯤꯗ ꯉꯁꯥꯏꯒꯤ ꯊꯥꯡ ꯇꯥ ꯍꯥꯏꯁꯤ ꯀꯩ ꯃꯊꯧ ꯃꯔꯝ ꯈꯪꯗꯕꯖꯥꯠꯅꯤ ꯁꯨꯝ ꯈꯟꯖꯥꯠꯇꯣ ꯑꯗꯨꯕꯨ ꯃꯣꯏ ꯇꯧꯒꯦ ꯇꯧꯔꯣꯏꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯗꯛꯀꯤ ꯃꯦꯒꯤ ꯇꯥꯡ ꯑꯩꯈꯣꯏꯒꯤ 5ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯌꯨꯠ ꯒꯦꯝ ꯍꯥꯏꯁꯦ ꯃꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄꯥꯡꯊꯣꯛꯏꯅꯤ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯟꯗꯛ 5ꯔꯛ ꯁꯨꯕꯅꯤ ꯌꯥꯎꯗꯣꯏꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯁꯦ ꯆꯤꯡꯈꯠꯄꯤꯔꯤꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯁ꯭ꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯊꯧꯁꯨ ꯍꯥꯏꯕꯤꯗꯕ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯁꯥ ꯌꯥꯝ ꯇꯧꯕ ꯌꯥꯏ ꯅꯦꯁꯅꯦꯜ ꯒꯦꯝ ꯌꯥꯎꯒꯅꯤ ꯑꯣꯂꯤꯝꯄꯤꯛ ꯌꯥꯎꯒꯅꯤ ꯑꯗꯨ ꯑꯣꯖꯥ ꯑꯩꯗꯤ ꯀꯩꯔꯥꯛ ꯊꯥꯕ ꯌꯥꯎꯖꯕꯅꯤ ꯀꯩꯔꯥꯛꯁꯤ ꯊꯥꯔꯝꯗ꯭ꯔꯗꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯆꯠꯐꯝ ꯈꯪꯉꯣꯏ ꯑꯣꯖꯥꯅ ꯀꯣꯏꯆꯠ ꯆꯠ ꯂꯩꯕꯤꯁꯦ ꯑꯣꯖꯥ ꯌꯨꯝꯒꯤ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡ ꯍꯥꯏꯗꯤ ꯕꯥꯕꯤ ꯍꯣꯏ ꯀꯔꯤ ꯍꯣꯏꯒꯤꯗꯤ ꯏꯇꯩꯃ ꯍꯣꯏ ꯀꯔꯤ ꯍꯣꯏꯒꯤꯗꯤ ꯀꯔꯝꯍꯥꯏꯅ ꯆꯥꯕ ꯊꯛꯄꯩꯗꯤ ꯀꯠꯊꯣꯛꯃꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯕ ꯊꯛꯄꯩꯗꯤ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯈꯔ ꯂꯩ ꯍꯣꯏ ꯅꯠꯇꯦ ꯑꯩ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯑꯩꯒ ꯆꯠꯄ ꯌꯥꯎꯔꯤ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯑꯣꯖꯥꯅ ꯃꯇꯝ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯣꯖꯥ ꯍꯌꯦꯡ ꯀꯩꯅꯣ ꯂꯦꯡꯕꯤꯗꯣꯔꯤ ꯍꯥꯏꯕꯤꯔꯤ ꯃꯇꯝ ꯈꯖꯤꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯣ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯅꯦꯁꯅꯦꯜ ꯀꯔꯤ ꯁ꯭ꯀꯨꯜ ꯀꯔꯤꯕ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜꯒꯤꯅꯦꯕ ꯀꯗꯥꯏꯗ ꯇꯧꯗꯣꯏꯅꯣ ꯑꯍꯃꯗꯕꯥꯗꯇ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯑꯣꯖꯥ ꯃꯥꯏ ꯄꯥꯛꯄꯤꯌꯣ ꯁꯤꯅꯤ ꯑꯣꯖꯥ ꯍꯨꯏꯗ꯭ꯔꯣꯝ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯑꯁꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ 98ꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯁꯤ ꯎꯅꯖꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯎꯅꯕꯕꯨꯗꯤ ꯊꯦꯡꯅꯗꯦ ꯐꯣꯟꯗ ꯀꯔꯤꯗꯗꯤ ꯋꯥꯔꯤ ꯑꯗꯨꯝ ꯇꯧꯅꯖꯩ ꯑꯗꯣ ꯉꯁꯤ ꯑꯣꯖꯥꯒꯤ ꯈꯤꯇꯪ ꯊꯦꯡꯅꯖꯗꯅ ꯃꯇꯝ ꯉꯥꯛꯇꯪ ꯂꯧꯖꯗꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯕꯨද්ධꯒ ꯁꯨꯅꯟꯒꯁꯨ ꯑꯩ ꯊꯥꯒꯠꯆꯗꯕ ꯉꯝꯖꯗꯦ ꯑꯩ ꯍꯥꯏꯖꯕꯗ ꯍꯔꯥꯎ ꯌꯥꯕꯤꯕ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯪꯒꯣꯜ ꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯩꯅ ꯂꯥꯞꯅ ꯇꯥꯖꯕꯗ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯕꯤꯅꯥꯀꯥꯟꯗꯤꯗ ꯂꯩꯔꯤꯕ ꯀꯕꯨꯏ ꯏꯆꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯖꯒꯣꯏ ꯁꯥꯈ꯭ꯔꯦ ꯑꯗ ꯍꯧꯖꯤꯛ ꯀꯔꯤ ꯑꯇꯩ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯊꯔꯤ ꯃꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯇꯤꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ 62 ꯁꯨꯕ ꯆꯍꯤꯒꯤ ꯃꯤꯐꯝ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯑꯁꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯅꯥꯀꯥꯟꯗꯤ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯛꯂꯕ ꯄꯨꯝꯅꯃꯛꯀꯤ ꯑꯩꯈꯣꯏ ꯎꯠꯆꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯈꯪꯃꯤꯟꯅꯁꯤ ꯁꯥꯎꯠ ꯕꯔꯥꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯇꯧꯕꯁꯤꯗꯩꯁꯤꯗ ꯁꯥꯎꯠ ꯕꯔꯥꯛ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯇꯧꯕꯁꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯅꯤ ꯃꯊꯪ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯀꯔꯤ ꯇꯧꯗꯣꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯊꯪ ꯂꯩꯔꯤ ꯑꯗꯨꯅ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯑꯁꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯃꯤꯐꯝꯗ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝ ꯄꯨꯟꯗꯅ ꯇꯧꯕꯁꯤꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯅꯤꯠ 5-10 ꯑꯩꯈꯣꯏ ꯀꯜꯆꯔꯦꯜ ꯁꯣꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀꯥꯡꯕꯨꯒꯤꯒꯁꯨ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯃꯌꯥꯝꯒꯤ ꯆꯥꯛ ꯆꯥꯐꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤ ꯆꯥꯛ ꯆꯥꯕꯒꯤꯁꯤ ꯀꯩꯅꯣ ꯂꯩꯇꯦ ꯑꯔꯥꯛꯄꯈꯩ ꯂꯣꯏ kena live mana imphal thokra ntrane hali ꯊꯣꯛꯇ꯭ꯔꯤ ꯀꯥꯏꯗꯒꯤꯅꯣ ꯔꯥꯖꯃꯅꯤꯅ ꯈꯥꯝꯗꯅꯅꯦ ꯑꯩ ꯍꯪꯆꯤꯠ ꯆꯠꯆꯔꯅꯤ kesam punen de masana pinina ꯑꯗꯨꯅꯤꯅꯦ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯔꯝꯕ ꯃꯤꯡꯗꯣ ꯃꯤꯡ ꯀꯔꯤ kesam ningol laisam ombi binodini devi ꯀꯥꯏꯗ ꯌꯨꯝ ꯄꯥꯟꯒꯦ ai jari bondini laisam mangle me manang par laure ꯑꯩ ꯑꯣꯖꯥ ꯃꯂꯦꯝꯕ ꯀꯨꯏꯔꯦ ꯎꯅꯗꯕ ꯏꯁ ꯅꯨꯡꯉꯥꯏ ꯑꯩ ꯅꯍꯥꯟ ꯌꯨꯝꯗ ꯆꯪꯖꯔꯝꯃꯤ ꯆꯥꯕꯤꯌꯨ ꯑꯩꯁ ꯅꯨꯡꯁꯤꯕ ꯑꯩ ꯏꯌꯥꯝꯕ ꯄꯨꯔꯅꯦꯟꯗꯣꯒꯤ ꯃꯆꯟꯅꯨꯄꯤ ꯊꯦꯡꯅꯗꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯆꯨꯠ ꯃꯉꯥꯗ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯑꯁꯤꯅꯤ ꯑꯗꯣ ꯆꯥꯛ ꯄꯥꯏꯁꯅꯨ ꯀꯩꯅꯣꯅꯦ ꯑꯗꯨꯅꯤ ꯑꯗꯣ ꯅꯨꯡꯉꯥꯏ ꯑꯃꯨꯛ ꯍꯟꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯂꯩꯗꯣꯏꯔꯣ leiroi ai di turelwang nani jum lakipur sidani ꯍꯣꯏꯅꯦ ꯂꯛꯈꯤꯄꯨꯔꯗ ꯈꯪꯉꯦꯕ
โอ้พอดีกันน้องตัวที่นี่คุยมาตัวฮินดูสถานีกังบูบังกาลีแล้วฮินดูสถานีแล้วกังเดอะไรมวยจุดจักรสารีมาไอ้กาสิงนะกันน้องตัวดีมาสิคุยสายเทปริษัทที่ยำนะนุ่งชีบะคุยไม่เคยได้กินหลักว่าสิงไอ้กาสิงสักทงแบบนี้สมัยตัวนั้นอันเด็กที่นะที่ไม่ได้ยาวรอไม่ได้งักตรอไม่ได้จริงแล้วชิบุจักรสารีชิบุกระงอินโนจะกุยก็สาไม่ได้นัตบระบอร์มอนกังบูรออาซากระงคุณอินโนจอยปูร์กียโอ้จอยปูร์นานจอยปูร์ไอซินานไอ้นั่นสัจจรุบกรรมรังกากีอินามิงองตายไปไอ้มิงบิจอยปอยนั่นที่บิจอยนักศิลป์กันเนาะบิจอยกายุมโนไอ้คนเท่าจะใครดีกินโนไอ้อาสาลบุกโอ้อาสาลบุกโอ้มายามขมิ้นเดบจะอาสาลบุกสิอิมพัลลมเดลเลยบนะตาบิรมเดบยัยคุยบินากันดีสกี้คุยบักาลมีนะคุยบนตราปุรสัตย์จะอาสาลบุกเลยระกาอะไรดีอาสาลบุกแต่คุยสเตเดียมเลยดีดีจะจับคนทรังที่มาตั้งเดียมจับคนเลยพอเด็กหลักติดบักกันอากุไม่ชิลน่าสินะอาสาลบุกฉันต้องจะบิรมัวไอ้จุดหลักกันนี่ไอ้น้องมันหลักกันนี่อะไรกี่กันยี่บอกพุทธิคัลอะไรบ้างพุทธิคัลสุดมันนักนะพุทธิคัลจุดไหนอะไรพุทธิคัลอะไรกี่พุทธิคัลได้จังด้วยนะคุยไลโกนจ้ะพุทธิคัลได้กี่จังด้วยไลโกนอะไรดีไลโกนได้ดีชิงเกบอนคุยไม่ได้ปังกันจริงตาเลยอะไรกี่ชีตาเลยชิงเกบอนตาเลยบินากันดีตาเลยไปยาเลยไม่ยอมกันโน้ตตัวดีอะไรกี่ส้มเดชูกันโน้ตชีจุมวยบอลมันกังปูระคุยกี่บอลมันबर्मन की कैनो सिंह हाय भाईना आप लोग जयपुर से अच्छा कोई बर्मन कांगबू नहीं मोई की जगह उहोगदरे अदा आई दी उहोगदरे यम कैनो तौना कोई यमना नुक्सी चानबगी मवोंग नि यमना पेनिंग आई नि कोई मणिपुरी साहित्य परिषद असम की कोई हुमफुनी थोई रक्सुब चही की मिफमदा मकोई की सु आप लोग का प्रोग्राम हो गया ओ वेरी सॉरी आई मिस दैट योर प्रोग्राम असुमाइन तौदना तौरी हौजिकना आंगांसिंग कैनो तौरी सिनी मणिपुरी साहित्य परिषद असम की एनुअल कॉन्फ्रेंस मफम होंगदना आई सामक्सु मफम फन्यामदा यावजरे गुवाहाटी यावजरे सिलचरदा अनीरक अहुमलक यावजखरे हाबलोंगदा यावजखरे दुलायजान यावजखरे अदगी शिवसागर सिमलगुड़ी बोरकोला यावजखरे अदगी गुवाहाटी यावजखरे बोनतरापुर यावजखरे अवाब मफम थौदांग चप चाना याजदना आई यावजरखी आइना आई चौथोक्चबा कनागुम्बा मरुम मपांगसिदा आई हाइजबनी नोइगी मणिपुरी साहित्य परिषद आसाम की ओइनादि आइजु ख्वाइदगी थौदांग याजरकपा मियोय अमनी गायनगा मतम चुपदा हाइजबा अदु हौगिबा चही अनी अहुमसिमदि खरा लापथोकनगिबदौना तौई अदो नुंगाइजै ngasi तांजा फंगजदना अखोई सोमदसु चाबमसि मयाम ओजासिंग करिसिंग कोई नंद बाबू कोई नाउ नंद बाबू से मयाम खंगबी इमा नोय अमुक लाबो हाइमा सिदी यम चौरमे कदोंगै लाइनो हप्ता अमा आई हेक सखिबु लाबो हाजा तांग कुंतरेता हाइमा कोइनु खुचो फजबसु ममाइदगी फजनंग त नमगे दा इसासे नान इनाउ नंद बाबू की लेरमबदो इचा नुपीजे ले छिलोंग पखालुरबो पखालुर थोलेरो रिजल्ट गाइरी रिजल्ट फजरकनी इस कनुनी हम फजरीने सिनी समाइन तौदना मयाम कनो तौरी कोई संध्या इचन संध्या तौरिसे मोइगी मयुमदा निमित निनी आई लेरमि नंग लेरमदरे इ मोइ कनो सिंग मोदी मैतेलों खांब्रो नोय खांब्रो मैतेरो आई मै बिनाकांदी की कैनोनी
kabui ibe ma icha gombi ha rong nate akoi na kabui hai moina rong mai hai je wani akoi di rong mai ji tho ya de kabui ya dum hai ibe ma min kari kau ya ai rong mai ya icha ra is isu je isu nang madi mai te lon thok te salah tenang kan moi ju mai thu sak jani nan ke anung sire akoi gi phatak bazar gi de leibdo apa saya sudah dalam di patu dan lain ni. Oh, noi tu gi ai khangin ni noi lebam khangin ni. No nungai nungai. Nungai. China akoi gi Bengali. Ching sumain tau dan na tawi.